ꯆꯥꯛꯂꯤ ꯃꯩꯔꯤ ꯈꯣꯜꯅ ꯊꯃꯣꯏ ꯑꯁꯦ ꯐꯥꯎꯅ ꯆꯥꯛꯂꯤ ꯄꯨꯔꯅꯤꯃꯥ ꯑꯍꯤꯡ ꯑꯁꯤꯗ ꯃꯩꯁꯥꯅ ꯊꯜꯂꯦ ꯊꯃꯣꯏ ꯑꯁꯤꯗꯤ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯊꯋꯥꯏ ꯑꯁꯦ ꯊꯥꯒꯅꯤ ꯇꯅꯨꯅ ꯏꯅꯔꯛꯈꯤꯕ ꯀꯔꯝꯅꯅꯣ ꯂꯣꯌꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯋꯥꯈꯜ ꯈꯪꯂꯥꯛ-ꯂꯥꯛꯈꯤ ꯃꯥꯜꯂꯦ ꯍꯪꯂꯛꯄꯗ ꯇꯥꯔꯛꯄꯅꯤ ꯂꯩꯆꯤꯜ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯃꯥꯁꯨ ꯀꯟꯅ ꯇꯥꯅꯔꯛꯈꯤ ꯂꯥꯞꯅ ꯎꯕꯅ ꯃꯥꯁꯨ ꯀꯧꯕ꯭ꯔꯨ ꯌꯧꯔꯛꯈꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯉꯝꯗ꯭ꯔꯕ ꯍꯟꯇꯔ ꯑꯃ ꯑꯣꯏꯈ꯭ꯔꯕ꯭ꯔꯥ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯆꯩꯅꯥꯈꯣꯜꯅ ꯋꯥ ꯉꯥꯡꯂꯛꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯌꯦꯡꯊꯣꯔꯛꯏ ꯃꯂꯪꯕ ꯃꯍꯥꯛꯅ ꯍꯨꯝꯕꯗ ꯅꯨꯖꯥ ꯃꯍꯥꯛꯀꯤ ꯁꯝꯂꯥꯡꯕꯨ ꯍꯥꯏ ꯍꯨꯝꯍꯜꯂꯤ ꯃꯈꯨꯠ ꯑꯃꯗꯅ ꯊꯥꯡꯂꯦꯟ ꯄꯥꯏ ꯃꯈꯨꯠ ꯑꯃꯅ ꯑꯉꯥꯡꯕ ꯃꯅꯤꯟ ꯀꯥꯔꯦ ꯁꯛꯇꯝ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯄꯅꯤ ꯃꯤꯁꯅꯥ ꯑꯃꯅ ꯍꯤꯒꯣꯛ ꯃꯆꯨ ꯑꯣꯏ ꯑꯃꯅ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯏ ꯃꯥꯟꯅꯈꯤꯗ꯭ꯔꯦ ꯃꯅꯤ ꯑꯗꯨꯒꯤ ꯁꯛꯇꯤ ꯌꯥꯎꯈ꯭ꯔꯦ ꯑꯩꯁꯦ ꯀꯅꯥ ꯑꯣꯏꯅ ꯎꯕꯒꯦ ꯅꯈꯣꯏꯅ ꯑꯗꯨꯛ ꯍꯔꯥꯎꯔꯤꯕ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯁꯈꯤ ꯈꯧꯇꯛ ꯈꯔ ꯆꯥꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯈꯤꯕꯗ ꯂꯩꯔꯤꯕ ꯗꯦꯃꯟ ꯑꯍꯨꯝ ꯑꯗꯣ ꯂꯩꯆꯤꯜ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯃꯨꯛꯀꯤ ꯑꯀꯟꯕ ꯁꯥꯍꯨꯝꯒ ꯂꯣꯏꯅꯅ ꯍꯨꯝꯂꯛꯈꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯒꯤ ꯁꯥꯍꯨꯝꯅ ꯗꯦꯃꯟ ꯑꯍꯨꯝꯃꯛ ꯈꯨꯗꯛꯇ ꯎꯠ ꯑꯣꯟꯗꯨꯅ ꯃꯥꯡꯈꯤꯕꯅꯤ ꯂꯩꯆꯤꯜ ꯅꯣꯐꯦꯠ ꯇꯧꯗꯨꯅ ꯀꯔꯤ ꯇꯧꯔꯒꯦ ꯀꯅꯥꯅ ꯉꯝꯃꯤ ꯌꯦꯡꯅꯔꯁꯤꯗꯅ ꯍꯥꯏꯈꯤꯕꯒ ꯈꯥꯕ ꯉꯪꯂꯗꯨꯅ ꯂꯩꯆꯤꯜ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ ꯂꯩꯆꯤꯜ ꯃꯍꯥꯛꯀꯁꯨ ꯑꯀꯟꯕ ꯂꯥꯟꯊꯦꯡ ꯊꯦꯡꯅꯈꯤ ꯊꯤꯜꯂꯛꯄ ꯈꯥꯕꯒꯤ ꯃꯈꯨꯠ ꯇꯥ ꯐꯥꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯍꯥꯏꯗꯠꯈꯤꯕꯅꯤ ꯂꯨꯆꯤꯡꯁꯨ ꯏꯔꯥ ꯆꯦꯜꯂꯕ ꯃꯤꯁꯅꯥ ꯑꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯌꯦꯡꯂꯛꯏ ꯂꯩꯃꯥꯏ ꯑꯗꯨꯁꯨ ꯏꯈꯦꯡꯅ ꯉꯥꯡꯂꯦ ꯃꯥꯒꯤ ꯃꯁꯥ ꯁꯦꯠꯈꯤꯕꯅ ꯈꯥꯕꯕꯨ ꯑꯁꯨꯝ ꯂꯩꯆꯤꯜꯅ ꯍꯦꯟꯖꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯁꯈꯤ ꯃꯅꯤꯡꯗꯒꯤ ꯂꯩꯆꯤꯜꯕꯨ ꯍꯥꯠꯂꯒꯦ ꯇꯧꯔꯛꯄꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯂꯥꯡꯂꯦꯟ ꯄꯥꯏꯊꯣꯔꯛꯇꯨꯅ ꯁꯈꯤꯕꯨ ꯂꯥꯛꯇꯨꯅ ꯏꯜꯂꯤ ꯁꯈꯤꯁꯨ ꯃꯈꯣꯡ ꯑꯗꯣ ꯈꯣꯡꯐꯝ ꯆꯥꯍꯧꯗ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯁꯤꯜꯂꯤ ꯂꯥꯡꯂꯦꯟꯅ ꯃꯖꯥꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯊꯣꯏ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯇꯥꯕꯨ ꯁꯣꯛꯀꯅꯤ ꯍꯣꯠꯅꯕ ꯁꯥꯏ ꯁꯈꯤ ꯁꯥꯎꯅ ꯍꯦ ꯃꯤꯆꯝ ꯅꯪ ꯑꯩꯅ ꯂꯦꯝꯅ ꯊꯥꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯁꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯛ ꯑꯗꯣ ꯃꯦꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯃꯁꯥ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯑꯃꯨꯕ ꯃꯆꯨ ꯀꯥꯁꯤꯜꯂꯛꯂꯦ ꯌꯥꯝꯅ ꯋꯥꯅ ꯁꯅꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯐꯝꯗ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯁꯅꯥ ꯅꯪꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯨꯕ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯑꯣꯏꯔꯔꯦ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯅꯕ ꯉꯁꯤꯗꯤ ꯅꯪꯒꯤꯗꯃꯛ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯒꯦꯀꯣ ꯂꯩꯆꯤꯜꯁꯨ ꯁꯠ ꯑꯣꯟꯊꯣꯔꯛꯏ ꯃꯖꯥꯏꯕꯦꯝꯃ ꯍꯦ ꯃꯥꯕꯨ ꯊꯥꯗꯣ ꯑꯗꯨꯕꯨ ꯎꯅ ꯎꯅ ꯃꯤꯠꯃꯥꯡꯗ ꯂꯥꯡꯂꯦꯟ ꯃꯍꯥꯛꯇꯤ ꯊꯋꯥꯏ ꯌꯥꯎꯗ ꯂꯩꯃꯥꯏ ꯑꯗꯨꯗ ꯕꯨꯞ ꯍꯥꯏꯅ ꯇꯨꯊꯈ꯭ꯔꯦ ꯇꯨꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯂꯣꯌꯥ ꯃꯍꯥꯛꯇ ꯅꯨꯡꯁꯤꯅꯁꯨ ꯌꯦꯡꯂꯝꯈꯤ ꯂꯩꯆꯤꯜ ꯑꯁꯥꯎꯕ ꯑꯗꯨꯅ ꯊꯥꯡꯁꯥꯡ ꯃꯈꯨꯠ ꯑꯗꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟ ꯁꯈꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯕꯥꯛ ꯑꯗꯨꯗ ꯐꯥꯎꯔꯦꯡ ꯂꯦꯡꯈꯤ ꯅꯇꯤꯛ ꯀꯌꯥꯝ ꯂꯩꯗꯅ ꯑꯩꯒꯤ ꯏꯇꯥꯕꯨ ꯍꯥꯠꯄ ꯁꯥꯏ ꯁꯈꯤꯅ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯁꯨ ꯂꯨꯆꯤꯡꯕꯨꯗꯤ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯥ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ ꯁꯠꯇꯣꯛꯂꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯕꯛ ꯑꯗꯨꯗ ꯌꯨꯡꯈ꯭ꯔꯦ ꯈꯥꯕꯅ ꯂꯩꯆꯤꯜ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯂꯩꯆꯤꯜ ꯐꯠ ꯑꯣꯟꯊꯣꯔꯛꯂꯒ ꯆꯠꯈꯤꯒꯗꯕꯅꯤ ꯑꯗꯨꯁꯨ ꯀꯗꯥꯏꯗ ꯅꯣꯔꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯃꯩꯈꯨ ꯑꯣꯏꯅ ꯎꯐꯨꯜ ꯑꯣꯏꯅ ꯃꯥꯂꯪꯕ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯍꯥꯏꯗꯨꯅ ꯊꯥꯡꯁꯥꯡ ꯑꯗꯣ ꯊꯥꯡꯀꯠ ꯌꯦꯠꯀꯤ ꯃꯁꯥ ꯁꯥꯒꯟ ꯑꯗꯨꯗ ꯃꯁꯥ ꯑꯃ ꯄꯥꯟꯊꯣꯔꯛꯂꯦ ꯄꯨꯝꯅꯃꯛ ꯃꯅꯤ ꯑꯗꯨꯅꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯈꯥꯕꯕꯨꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯊꯤꯟꯈ꯭ꯔꯦ ꯈꯥꯕꯁꯨ ꯊꯤꯜꯂꯛꯄ ꯊꯥꯡ ꯑꯗꯨꯗ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯁꯨꯞꯅꯒꯤ ꯂꯨꯆꯤꯡ ꯈꯛꯇ ꯉꯥꯏꯍꯧꯔꯕ ꯃꯤꯀꯨꯞꯇ ꯅꯪ ꯃꯥꯕꯨ ꯍꯥꯠꯀꯗ꯭ꯔꯥ ꯃꯥꯅꯅ ꯍꯪꯂꯛꯄ ꯋꯥꯍꯪꯅꯤ ꯄꯥꯎꯈꯨꯝ ꯑꯗꯨꯃꯗꯤ ꯄꯤꯗꯦꯗꯣ ꯑꯗꯨꯃꯛ ꯁꯠꯇꯣꯛꯂꯒ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯐꯥꯎꯔꯦꯡ ꯂꯦꯡꯈꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯣꯏꯈ꯭ꯔꯦ ꯗꯦꯃꯟ ꯍꯟꯇꯔꯒꯤ ꯂꯥꯟꯁꯨ ꯂꯩꯆꯤꯜ ꯍꯧꯖꯤꯛꯇꯗ ꯄꯨꯝꯅꯃꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯈꯥꯗ ꯈꯨꯔꯨ ꯈꯨ ꯀꯨꯟꯊꯔꯒ ꯑꯣ ꯈꯣꯡꯅ ꯀꯞꯂꯛꯂꯦ ꯀꯔꯤ ꯃꯔꯝꯒꯤ
ꯑꯗꯨꯃꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯪꯂꯒꯅꯤ. ꯇꯅꯨ ꯃꯍꯥꯛꯇꯣ ꯌꯥꯝꯅ ꯋꯥꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ. ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯋꯥꯅ ꯍꯧꯒꯠꯅꯔꯛꯏ. ꯑꯗꯨꯕꯨ ꯂꯩꯆꯤꯜ ꯃꯍꯥꯛꯇꯤ ꯍꯤꯛ ꯆꯤꯡꯕ ꯃꯈꯩ ꯀꯞꯈ꯭ꯔꯦ. ꯏꯃꯥ, ꯄꯥꯕꯨꯡ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯩꯗ ꯂꯩꯕꯒꯦ? ꯑꯃꯨꯛꯇꯗꯤ ꯎꯅꯤꯡꯂꯦ. ꯅꯤꯡꯁꯦꯟ ꯇꯞꯅ ꯆꯪꯁꯤꯟ. ꯏꯆꯥꯅꯨꯄꯤ, ꯍꯜꯂꯁꯤ. ꯅꯃꯥꯅ ꯉꯥꯏꯍꯧꯔꯤ. ꯀꯗꯥꯏꯗ ꯍꯟꯗꯣꯏꯕ? ꯍꯟꯅꯤꯡꯉꯥꯏ ꯃꯐꯝꯁꯨ ꯂꯩꯇ꯭ꯔꯦ. ꯑꯍꯤꯡ ꯑꯁꯦ ꯂꯥꯟꯈꯤꯕꯁꯨ ꯄꯥꯝꯗ꯭ꯔꯦ. ꯂꯣꯌꯥꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯕꯨ ꯂꯩꯆꯤꯜ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈꯥꯗ ꯍꯧꯒꯠꯄ ꯉꯝꯗ ꯇꯥꯔꯤꯕ ꯂꯨꯆꯤꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ. ꯂꯨꯆꯤꯡ, ꯍꯧꯒꯠꯂꯣ. ꯀꯩꯒꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯆꯠꯂꯁꯤ. ꯑꯩꯁꯨ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯕꯅꯤ. ꯅꯨꯡꯁꯤꯗ ꯁꯥꯅ ꯂꯩꯕꯅꯤ. ꯅꯪ ꯅꯠꯇꯅ ꯑꯩꯕꯨ. ꯂꯨꯆꯤꯡ ꯅꯨꯖꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯊꯥꯡꯀꯠ ꯃꯃꯥꯏ ꯑꯗꯨꯗ ꯃꯣꯟꯅꯁꯨ ꯄꯥꯏꯔꯛꯏ. ꯃꯤꯠꯌꯦꯡ ꯑꯗꯨꯃꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯣꯟꯅ ꯌꯦꯡꯂꯛꯏ. ꯁꯅꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯀꯦꯅꯦ. ꯑꯩꯕꯨ ꯁꯧꯅꯦ ꯁꯅꯥ. ꯂꯩꯆꯤꯜ ꯃꯍꯥꯛꯁꯨ ꯂꯨꯆꯤꯡꯕꯨ ꯁꯧꯗꯨꯅ ꯍꯧꯒꯠꯍꯜꯂꯦ. ꯂꯩꯆꯤꯜꯅ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯂꯩꯕꯅꯤ ꯆꯤꯡꯆꯦꯞꯂꯣꯝꯗ. ꯇꯅꯨꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯂꯩꯆꯤꯜ, ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯣꯏꯔꯦ. ꯊꯥꯏꯅ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯤꯡꯁꯤꯡꯂꯝꯈꯤꯅꯤ ꯈꯪꯉꯤ. ꯅꯨꯡꯁꯤꯕꯁꯦ ꯆꯩꯅꯥꯅꯤ. ꯊꯃꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯄꯤꯕ ꯆꯩꯅꯥ. ꯅꯨꯡꯁꯤꯕ ꯈꯪꯗ ꯍꯤꯡꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ. ꯅꯨꯡꯁꯤꯅ ꯐꯣꯡꯗꯕꯗꯤ ꯊꯃꯣꯏꯗ ꯈꯥꯝꯕꯤ ꯃꯩꯕꯨ ꯍꯧꯏ. ꯑꯩ ꯆꯠꯂꯒꯦ. ꯑꯩꯒꯤ ꯂꯝꯗꯝꯗ ꯍꯜꯂꯒꯦ. ꯑꯗꯨꯕꯨ ꯂꯩꯆꯤꯜ, ꯑꯩꯈꯣꯏꯕꯨ ꯍꯟꯊꯔꯁꯤꯗꯒꯤ ꯃꯅꯤꯡ ꯇꯝꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ. ꯑꯍꯤꯡ ꯑꯁꯤꯅ ꯂꯣꯏꯈꯤꯕꯒ ꯂꯝꯗꯝ ꯑꯁꯦ ꯊꯥꯔꯒꯦ. ꯂꯩꯆꯤꯜ ꯃꯍꯥꯛꯁꯨ ꯏꯔꯥ ꯆꯦꯟꯅ ꯇꯅꯨ ꯃꯍꯥꯛꯄꯨ ꯌꯦꯡꯂꯛꯏ. ꯃꯔꯧ ꯂꯩꯃꯜꯂꯤ ꯇꯅꯨ ꯅꯍꯥꯛꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝ ꯑꯗꯣ. ꯇꯅꯨ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯣꯌꯥ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ. ꯂꯣꯌꯥ, ꯑꯩ ꯍꯜꯂꯒꯦ. ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯑꯩ ꯆꯠꯂꯒꯦ. ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ. ꯃꯄꯤ ꯃꯍꯥꯛꯁꯨ ꯇꯞꯅ ꯁꯤꯟꯊꯔꯛꯄꯅꯤ. ꯉꯁꯤꯗꯤ ꯇꯩꯊꯣꯛꯈꯤꯗ꯭ꯔꯦ. ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯩꯊꯣꯛꯍꯟꯅꯤꯡꯂꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯂꯣꯌꯥ ꯌꯦꯡꯕ ꯅꯠꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ. ꯇꯅꯨ ꯃꯈꯣꯜ ꯅꯤꯛꯅ, ꯑꯔꯣꯜꯕ ꯃꯥꯏꯈꯨꯝꯂꯛꯇ ꯂꯩꯔꯕ ꯑꯔꯣꯟꯕ ꯊꯃꯣꯏꯁꯦ ꯄꯨꯗꯨꯅ ꯑꯩꯒꯤ ꯂꯝꯗꯝꯗ ꯍꯟꯈ꯭ꯔꯒꯦ. ꯅꯨꯡꯁꯤ ꯅꯪꯕꯨ ꯐꯣꯡꯉꯝꯗ ꯑꯩ ꯆꯠꯈ꯭ꯔꯒꯦ. ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ. ꯈꯥꯝꯕꯤ ꯃꯩ ꯑꯁꯤꯗꯤ ꯀꯣꯛꯄ ꯉꯝꯗ ꯃꯇꯝ ꯀꯨꯏꯅ ꯂꯦꯜꯂꯅꯤꯗꯣ. ꯑꯃꯨꯛꯇꯪ ꯁꯣꯔ ꯑꯗꯨ ꯍꯣꯟꯗꯣꯛꯇꯨꯅ, ꯂꯥꯏꯕꯛ ꯃꯍꯥꯛꯅ ꯇꯝꯂꯝꯂꯕ ꯂꯝꯗꯝ ꯑꯗꯨꯗ ꯅꯠꯇ꯭ꯔꯁꯨ, ꯂꯝꯕꯦꯜꯗ ꯑꯣꯏꯔꯕꯁꯨ, ꯑꯋꯥ ꯂꯩꯕꯥꯛꯇ ꯑꯣꯏꯔꯕꯁꯨ, ꯑꯃꯨꯛꯇꯪꯗꯤ ꯎꯅꯈꯤꯁꯤ. ꯑꯃꯨꯛꯇꯪꯗꯤ ꯊꯦꯡꯅꯈꯤꯁꯤ. ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩ ꯂꯣꯏꯔꯝꯗ꯭ꯔꯕ ꯅꯪ ꯑꯩ ꯎꯅꯈꯤꯁꯤ. ꯑꯩ ꯆꯠꯂꯒꯦ. ꯑꯔꯣꯏꯕꯒꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯈꯣꯟꯖꯦꯜ ꯀꯥ ꯍꯦꯟꯅ ꯅꯤꯛꯈ꯭ꯔꯦ. ꯈꯪꯖꯤꯟꯈꯤꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯃꯄꯥꯟ ꯊꯣꯛꯅ ꯍꯤꯛ ꯆꯤꯡꯈ꯭ꯔꯦ. ꯂꯣꯌꯥꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯂꯔꯣꯏ ꯈꯪꯂꯕꯒꯨꯝ ꯐꯠ ꯂꯩꯗꯨꯅ ꯃꯈꯥꯔꯣꯝꯗ ꯆꯠꯄ ꯍꯧꯈ꯭ꯔꯦ. ꯂꯣꯌꯥꯁꯨ ꯀꯥꯡꯂꯝꯗꯕ ꯃꯍꯥꯛꯀꯤ ꯆꯤꯟꯕꯥꯜ ꯑꯅꯤ ꯑꯗꯣ ꯇꯞꯅ ꯀꯥꯡꯂꯛꯇꯨꯅ, ꯅꯪꯒ ꯂꯣꯏꯅꯈꯤꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨꯃꯗꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯀꯥꯎꯕ ꯉꯝꯂꯣꯏꯗꯣ. ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ. ꯊꯦꯡꯅꯁꯤ. ꯂꯥꯏꯕꯛꯀꯤ ꯕꯤꯙꯤ ꯏꯃꯥꯅ ꯇꯝꯂꯝꯂꯕꯗꯤ. ꯇꯅꯨ ꯆꯞ ꯂꯦꯞꯈꯤ ꯉꯥꯏꯍꯥꯛꯇꯤ. ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯊꯈꯤꯗꯨꯅ ꯑꯃꯝꯕ ꯂꯛꯇ ꯆꯦꯟꯈ꯭ꯔꯦ. ꯃꯅꯥꯏ ꯈꯔꯅ ꯃꯐꯝ ꯑꯁꯤꯒꯤ ꯄꯥꯎ ꯈꯪꯂꯛꯄꯗꯒꯤ ꯀꯣꯅꯨꯡ ꯌꯧꯈ꯭ꯔꯦ. ꯂꯩꯃꯔꯦꯝꯕꯤ ꯅꯤꯡꯊꯧ ꯑꯅꯤꯃꯛ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯔꯔꯦ. ꯃꯆꯥꯅꯨꯄꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨꯅ. ꯃꯇꯝ ꯑꯗꯨꯗꯅꯤ ꯂꯨꯏꯉꯝ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯂꯛꯄ. ꯅꯤꯡꯊꯧ, ꯂꯩꯃ, ꯃꯦꯝꯆꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ.
ꯃꯦꯝꯆꯥ ꯊꯃꯣꯏ ꯑꯗꯣ ꯐꯨꯜꯂꯛꯄꯅꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇꯗꯨꯅ ꯃꯃꯤꯠ ꯉꯧꯔꯣꯡ ꯄꯥꯡꯈꯠ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤ ꯃꯆꯤꯟ ꯑꯗꯨꯗꯗꯤ ꯁꯣꯟꯕ ꯂꯦꯞꯇꯦ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯎꯅꯤꯡꯂꯦꯗ ꯅꯤꯡꯊꯧ ꯂꯩꯃ ꯑꯅꯤꯃꯛ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩ ꯃꯆꯥ ꯃꯍꯥꯛꯀꯤ ꯑꯋꯥ ꯃꯩꯆꯥꯛꯄꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗ ꯏꯆꯥꯊꯣꯏ ꯍꯥꯏꯅ ꯁꯣꯜꯂꯝꯗꯨꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈ꯭ꯔꯦ ꯍꯥꯏꯖꯈꯤꯕꯅꯤ ꯃꯆꯥꯗꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯏꯃꯥꯁꯦ ꯀꯨꯏꯅ ꯄꯨꯟꯁꯤꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯏꯃꯥꯁꯦ ꯀꯔꯤꯅꯣ ꯈꯪꯗ ꯃꯤꯅ ꯈꯖꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯂꯁꯨ ꯊꯃꯣꯏ ꯑꯁꯤꯗ ꯖꯤꯡ ꯖꯤꯡ ꯄꯥꯜꯂꯤꯕ ꯇꯞꯅ ꯃꯦꯝꯆꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨꯒꯤ ꯀꯥꯔꯛꯇꯒꯤ ꯄꯤꯔꯥꯡ ꯃꯔꯤ ꯈꯔꯁꯨ ꯆꯦꯟꯊꯔꯛꯈꯤ ꯅꯤꯡꯁꯤꯡꯂꯛꯈꯤꯕꯅꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯥꯅ ꯅꯥꯕ ꯃꯤꯀꯨꯞꯇ ꯍꯩꯇ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯃꯃꯥ ꯃꯍꯥꯛꯀꯤ ꯂꯩꯕꯛ ꯑꯗꯨꯗ ꯍꯪꯒꯥꯝ ꯃꯅꯥ ꯊꯣꯡꯕꯤꯈꯤꯕ ꯏꯃꯥ ꯌꯥꯝꯅ ꯁꯥꯏꯌꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦꯕꯨ ꯏꯆꯥ ꯊꯣꯏꯕꯤ 이마 ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯪꯒꯤ ꯊꯝꯕꯧ ꯍꯦꯛꯂꯨꯈꯤꯅꯤ ꯑꯩ ꯊꯝꯕꯧ ꯆꯥꯅꯤꯡꯗ꯭ꯔꯦ 이마 ꯅꯥꯕ ꯌꯥꯗꯦꯗꯣ 이마ꯅ ꯅꯥꯔꯗꯤ ꯑꯩ ꯁꯥꯟꯅꯕ ꯆꯠꯄ ꯉꯝꯗꯦ ꯃꯦꯝꯆꯥ ꯄꯦꯟꯊꯣꯛꯄ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯔꯕ ꯀꯥꯟ ꯑꯃꯨꯛꯇꯗꯤ ꯎꯅꯤꯡꯂꯗꯨꯅ ꯁꯣꯟꯖꯈꯤꯕ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ ꯅꯤꯡꯊꯧ ꯃꯍꯥꯛꯇꯤ ꯊꯃꯣꯏ ꯑꯗꯣ ꯀꯥ ꯍꯦꯟꯅ ꯁꯣꯛꯈꯤꯕꯅ ꯃꯄꯤ ꯐꯥꯎꯕ ꯇꯥꯈ꯭ꯔꯦ ꯂꯩꯃ ꯃꯍꯥꯛꯁꯨ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦꯗꯣ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕ ꯑꯗꯨꯔꯥ ꯃꯄꯤ ꯑꯗꯣ ꯁꯤꯟꯊꯔꯛꯂꯒ ꯂꯩꯆꯤꯜ ꯅꯃꯥꯁꯦ ꯅꯪꯕꯨ ꯎꯅꯤꯡꯕꯒꯤ ꯆꯩꯅꯥꯅ ꯍꯦꯟꯃꯟꯈꯤꯕꯅ ꯈꯥꯡꯕ ꯉꯝꯗ ꯊꯋꯥꯏ ꯑꯁꯦ ꯊꯥꯈ꯭ꯔꯦꯗꯣ ꯅꯪꯕꯨ ꯂꯝꯗꯝ ꯀꯩꯗ ꯂꯩꯕꯒꯦ ꯋꯥꯔꯦꯗꯀꯣ ꯂꯩꯃ ꯑꯩꯁꯨ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦꯗꯣ ꯅꯍꯥꯛꯄꯨ ꯂꯥꯛꯑꯣꯅꯦ ꯅꯤꯡꯊꯧꯅ ꯇꯧꯗꯨꯅ ꯃꯃꯥ ꯃꯍꯥꯛꯄꯨꯗꯤ ꯅꯤꯡꯊꯤꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯈ꯭ꯔꯅꯤ ꯂꯩꯆꯤꯜ ꯂꯨꯆꯤꯡꯕꯨ ꯀꯣꯟꯗꯨꯅ ꯅꯪꯅ ꯀꯔꯤꯒꯤ ꯗꯦꯃꯟ ꯑꯣꯏꯔꯝꯕ ꯅꯪꯅ ꯀꯔꯤꯒꯤ ꯃꯤꯑꯣꯏꯕ ꯑꯣꯏꯔꯝꯗꯕ ꯑꯩꯅ ꯀꯔꯤꯒꯤ ꯍꯟꯇꯔ ꯑꯣꯏꯔꯝꯕ ꯍꯥꯏꯗꯨꯅ ꯄꯟꯈ꯭ꯔꯦ ꯂꯨꯆꯤꯡ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯆꯠꯂꯒꯦ ꯁꯅꯥ ꯑꯩ ꯆꯠꯂꯒꯦ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯩ ꯄꯦꯜꯂꯦ ꯍꯦ ꯃꯤꯑꯣꯏꯕ ꯅꯈꯣꯏꯗꯤ ꯌꯥꯝꯅ ꯇꯣꯜꯂꯦꯀꯣ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤ ꯈꯪꯂꯝꯂꯤꯕ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯑꯩꯕꯨꯁꯨ ꯃꯤꯑꯣꯏꯕꯂꯛꯇ ꯄꯨꯟꯈ꯭ꯔꯦ ꯁꯅꯥ ꯑꯩꯕꯨ ꯅꯈꯨꯠ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯒ ꯍꯥꯠꯂꯨ ꯑꯩꯕꯨ ꯍꯥꯠꯂꯨ ꯄꯦꯜꯂꯦ ꯑꯩ ꯄꯦꯜꯂꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯂꯩꯆꯤꯜꯁꯨ ꯀꯞꯇꯨꯅ ꯀꯩꯒꯤ ꯅꯪꯕꯨ ꯍꯥꯠꯇꯣꯏꯅꯣ ꯊꯋꯥꯏ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤ ꯍꯛꯆꯥꯡꯅ ꯍꯥꯠꯀꯅꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯕꯨ ꯀꯔꯤꯒꯤ ꯀꯛꯀꯅꯤ ꯊꯃꯣꯏꯒꯤ ꯑꯊꯣꯏꯕ ꯃꯤꯁꯛ ꯅꯪꯕꯨ ꯑꯩꯅ ꯀꯔꯝ ꯑꯀꯟꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯒꯅꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯍꯟꯈꯣ ꯑꯩꯕꯨ ꯍꯥꯠꯂꯒ ꯃꯅꯤ ꯑꯁꯦ ꯄꯨꯈ꯭ꯔꯣ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯑꯩꯒꯤ ꯏꯔꯥꯜ ꯂꯨꯆꯤꯡ ꯃꯍꯥꯛꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯈꯣꯜ ꯑꯗꯣ ꯅꯤꯛꯂꯦ ꯅꯪꯒꯤ ꯅꯔꯥꯜ ꯅꯠꯇꯦ ꯁꯅꯥ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯀꯔꯤꯒꯤ ꯑꯩꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯕ ꯀꯔꯤꯒꯤ ꯑꯩꯅ ꯅꯐꯝꯗ ꯃꯅꯤ ꯁꯤꯟꯅꯔꯨꯕ ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯕꯨ ꯁꯦꯟꯅꯔꯨꯕ ꯃꯅꯤ ꯑꯗꯣ ꯍꯥꯞꯂꯝꯗ꯭ꯔꯕ ꯑꯩ ꯈꯛꯀꯤ ꯑꯣꯏꯅꯤꯡꯂꯨꯗ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯃꯩꯔꯤꯁꯨ ꯑꯅꯤꯃꯛ ꯆꯦꯜꯂꯝꯂꯣꯏꯀꯣ ꯎꯅꯕꯗ ꯀꯧꯅꯔꯝꯂꯣꯏꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯅ ꯅꯪꯕꯨ ꯊꯦꯡꯅꯍꯟꯕꯅꯤ ꯂꯩꯆꯤꯜ ꯀꯞꯇꯨꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯤ ꯅꯪꯕꯨ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯎꯅ ꯌꯥꯎꯗ꯭ꯔ ꯎꯄꯥꯜꯒꯣ ꯃꯨꯛ ꯌꯥꯎꯗ꯭ꯔ ꯈꯣꯔꯖꯩꯒꯣ ꯂꯝꯕꯦꯜ ꯂꯩꯇ꯭ꯔ ꯄꯨꯟꯁꯤꯒꯣ ꯑꯐꯪꯕ ꯑꯃꯅ ꯅꯦꯠꯁꯤꯟꯕ ꯋꯥꯔꯤꯒꯣ ꯇꯥꯏꯕꯪ ꯑꯁꯤꯒꯤ ꯃꯍꯥꯎꯁꯨ ꯑꯁꯨ ꯈꯪꯂꯝꯂꯣꯏ ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛꯅꯤ ꯄꯨꯝꯅꯃꯛ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯃꯔꯥꯜꯅꯤ
ꯅꯪꯕꯨꯗꯤ ꯃꯟ ꯑꯣꯏꯍꯜꯂꯝꯕ ꯑꯩꯕꯨ ꯍꯟꯇꯔ ꯑꯣꯏꯍꯜꯂꯝꯕ ꯂꯨꯆꯤꯡ ꯇꯞꯅ ꯊꯋꯥꯏꯒꯤ ꯁꯅꯥ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯈꯣ ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯔꯤ ꯅꯍꯥꯛꯇꯤ ꯁꯦ ꯑꯩꯕꯨ ꯍꯥꯠꯂꯝꯂꯣ ꯂꯩꯆꯤꯜ ꯃꯨꯟꯅ ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨꯅ ꯌꯦꯡꯖꯔꯛꯏ ꯂꯨꯆꯤꯡꯕꯨ ꯂꯨꯆꯤꯡ ꯃꯍꯥꯛꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯌꯦꯡꯂꯕ ꯃꯤꯠꯌꯦꯡ ꯆꯩꯅꯥ ꯈꯥꯡꯕꯒꯨꯝ ꯃꯤꯠꯂꯨ ꯑꯅꯤ ꯁꯨꯛꯆꯤꯟꯈ꯭ꯔꯦ ꯂꯩꯆꯤꯜ ꯃꯍꯥꯛꯁꯨ ꯄꯤꯔꯥꯡꯗꯤ ꯂꯦꯞꯄ ꯂꯩꯇ ꯂꯥꯏꯆ ꯏꯆꯦꯜꯒꯨꯝ ꯆꯦꯟꯊꯔꯤ ꯅꯨꯡꯁꯤ ꯅꯪꯕꯨ 이ꯈꯨꯠꯅ ꯊꯋꯥꯏ ꯑꯗꯨ ꯂꯧꯔꯒꯦꯗꯣ ꯑꯩꯗꯤ ꯁꯤꯕ ꯀꯤꯕꯅꯤ ꯑꯗꯨꯒꯨꯝ 이ꯈꯨꯠ ꯑꯁꯤꯗꯗꯤ ꯑꯩꯗꯤ ꯁꯤꯕ ꯀꯤꯗ꯭ꯔꯦꯗꯣ ꯃꯊꯪ ꯃꯄꯣꯛ ꯃꯍꯥꯛꯇ ꯊꯦꯡꯅꯗ꯭ꯔꯕꯁꯨ ꯅꯪ ꯑꯩ ꯉꯥꯏꯔꯝꯒꯦꯀꯣ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯅꯪꯕꯨ ꯂꯥꯛꯄ ꯂꯦꯞꯇꯨꯅ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯗ ꯅꯥꯏꯇꯣꯝ ꯊꯣꯛꯂꯤꯕ ꯊꯥꯖ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦ ꯂꯨꯆꯤꯡꯁꯨ ꯆꯩꯅꯥꯂꯛꯇ ꯅꯣꯛꯂꯛꯏ ꯌꯥꯝꯅ ꯏꯪꯅ ꯄꯦꯜꯂꯦ ꯑꯩ ꯄꯦꯜꯂꯦ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯊꯋꯥꯏ ꯊꯥꯒꯗꯧꯔꯦ ꯑꯩ ꯄꯦꯜꯂꯦ ꯅꯨꯡꯁꯤ ꯅꯪꯅ ꯀꯠꯊꯣꯛꯄ ꯉꯝꯂꯒ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯕ ꯅꯪ ꯂꯩꯇꯕ ꯃꯐꯝꯗ ꯑꯩ ꯀꯔꯝ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯃꯤꯔꯥꯡ ꯊꯨꯔꯕ ꯁꯪꯒꯥꯏꯒꯨꯝ ꯂꯩꯍꯧꯒꯅꯤ ꯑꯩꯍꯥꯛꯇꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯔꯝ ꯁꯦꯠꯅꯒꯅꯤ ꯑꯩꯁꯨ ꯅꯇꯨꯡ ꯏꯜꯂꯛꯀꯦ ꯃꯊꯪ ꯃꯄꯣꯛꯄꯨ ꯉꯥꯏꯗꯨꯅ ꯑꯩꯁꯨ ꯅꯥꯀꯥꯗ ꯂꯥꯛꯂꯒꯦ ꯄꯨꯝꯅꯃꯛ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯒꯤꯅꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯑꯗꯨꯗꯒꯤ ꯊꯥꯡ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯊꯤꯟꯖꯤꯟꯈꯤ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯐꯥꯎꯗꯨꯅ ꯅꯨꯄꯤ ꯃꯁꯥꯃꯛꯁꯨ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯊꯤꯟꯈ꯭ꯔꯦ ꯂꯩꯆꯤꯜ ꯍꯤꯛ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗꯒꯤ ꯏ ꯆꯦꯟꯊꯔꯛꯏ ꯑꯗꯨꯕꯨ ꯃꯃꯣꯟ ꯃꯤꯅꯣꯛ ꯃꯍꯥꯛꯇꯤ ꯂꯦꯞꯇ꯭ꯔꯤ ꯇꯝꯕ ꯂꯨꯆꯤꯡ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯂꯦ ꯁꯅꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯑꯩꯒꯤꯗꯃꯛ ꯅꯪꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯀꯔꯝꯅ ꯑꯩꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯂꯩꯆꯤꯜꯅ ꯀꯠꯊꯣꯛꯄꯁꯨ ꯅꯨꯡꯁꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯤ ꯀꯠꯊꯣꯛꯄ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅ ꯂꯩꯆꯤꯜ ꯏꯀꯥꯏꯕ ꯊꯥꯗꯣꯛ ꯇꯞꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟꯅ ꯂꯨꯆꯤꯡꯒꯤ ꯊꯃꯣꯏ ꯃꯄꯥ ꯑꯗꯨꯗ ꯇꯞꯅ ꯊꯦꯡꯂꯛꯏ ꯂꯣꯌꯥ ꯍꯣꯏꯁꯨ ꯁꯅꯥ ꯅꯤꯡꯁꯦꯅ ꯏꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯁꯨ ꯁꯅꯥ ꯆꯤꯡꯆꯦꯞꯂꯣꯝꯗ ꯂꯦꯞꯂꯝꯕ ꯈꯣꯡꯊꯥꯡ ꯁꯠ ꯅꯥꯟꯊꯍꯟꯈ꯭ꯔꯦ ꯑꯅꯤꯃꯛ ꯑꯍꯤꯡ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥ ꯊꯥꯕꯜ ꯃꯥꯅ ꯄ꯭ꯔꯃꯥꯟ ꯑꯣꯏꯗꯨꯅ ꯅꯨꯡꯁꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯅꯈ꯭ꯔꯦꯗꯣ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕ ꯀꯔꯤꯒꯤ ꯑꯁꯨꯛ ꯈꯣꯏꯗꯥꯔꯨꯕ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯄꯣꯂꯣꯏ ꯑꯣꯏꯍꯟꯈ꯭ꯔꯦ ꯄꯥꯝꯖꯕ ꯑꯗꯨꯅ ꯑꯁꯤꯕ ꯂꯝꯕꯦꯟꯗ ꯆꯤꯡꯈ꯭ꯔꯦ ꯁꯤꯕꯒꯤ ꯍꯥꯏꯔꯝꯕ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯄꯥꯃꯨꯡ ꯃꯍꯥꯛꯀꯤꯗꯃꯛꯇꯁꯨ ꯊꯋꯥꯏ ꯑꯗꯨ ꯌꯣꯟꯈ꯭ꯔꯦ ꯃꯨꯛ ꯂꯣꯏꯔꯕ ꯈꯣꯔꯖꯩ ꯑꯗꯨꯁꯨ ꯆꯦꯃꯥꯏ ꯑꯗꯨꯒ ꯂꯣꯏꯃꯤꯟꯅꯈꯤꯗꯨꯅ ꯋꯥꯔꯤ ꯃꯈꯥꯁꯨ ꯏꯈꯤꯗ꯭ꯔꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯨꯞꯆꯤꯟꯈ꯭ꯔꯦ ꯑꯅꯤ ꯑꯗꯣ ꯑꯋꯥꯡꯕ ꯆꯤꯡꯆꯦꯞ ꯑꯗꯨꯗꯒꯤ ꯍꯥꯏꯊꯈꯤ ꯂꯩꯆꯤꯜ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨꯗꯒꯤ ꯃꯅꯤ ꯑꯗꯨꯁꯨ ꯃꯊꯟꯇ ꯄꯥꯏꯊꯣꯔꯛ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯅꯤ ꯇꯥꯈꯤꯕ ꯃꯤꯀꯨꯞꯇ ꯂꯨꯆꯤꯡ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯀꯧꯈꯤ ꯂꯩꯆꯤꯜ ꯃꯍꯥꯛꯄꯨ ꯊꯋꯥꯏꯒꯤ ꯁꯅꯥ ꯍꯤꯛ ꯍꯤꯛ ꯀꯛꯇꯨꯅ ꯆꯦꯃꯥꯏ ꯐꯥꯛꯂꯤ ꯅꯨꯄꯤ ꯑꯗꯣ ꯃꯈꯥ ꯑꯃꯁꯨ ꯄꯥꯅꯤꯡꯕꯅꯤ ꯆꯨꯔꯝꯕ ꯅꯣꯡꯁꯨ ꯂꯦꯞꯂꯝꯂꯦ ꯅꯨꯡꯁꯥꯅ ꯐꯨꯗꯤꯠ ꯐꯨꯅ ꯁꯥꯔꯝꯂꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯊꯣꯡ ꯁꯠ ꯍꯥꯡ ꯅꯨꯄꯤ ꯑꯃ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯔꯝꯂꯦ ꯑꯩꯅ ꯅꯣꯡ ꯆꯨꯕ ꯑꯗꯨꯗ ꯂꯧꯕ ꯂꯥꯛꯂꯤ ꯅꯪ ꯉꯥꯏꯕꯗ ꯑꯉꯥꯎꯕ ꯑꯃꯒꯁꯨ ꯈꯠꯅꯈ꯭ꯔꯦ ꯑꯩꯅ ꯁꯤꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯄꯥꯔꯨꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯃꯥꯟꯅꯕꯤ ꯑꯃ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯅꯣꯏ ꯆꯦ ꯑꯉꯥꯎꯕꯤꯁꯦ ꯂꯥꯛꯏ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯐꯨꯕꯤꯔꯅꯤ ꯋꯥꯔꯤꯁꯦ ꯃꯈꯥ ꯋꯥꯠꯂꯤꯌꯦ ꯃꯣꯏꯅ ꯀꯩꯒꯤ ꯏꯔꯝꯗ꯭ꯔꯤꯅꯣ ꯑꯩꯗꯤ ꯍꯦꯔꯣꯏꯅꯤꯁꯦ ꯑꯩꯈꯣꯏ ꯆꯦꯅꯤ ꯈꯜꯂꯤꯅꯤ ꯂꯥꯛꯑꯣ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯂꯥꯎꯔꯛꯄꯅꯤ ꯍꯦꯟꯅ ꯀꯟꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯆꯦ ꯂꯩꯆꯦꯜ ꯄꯨꯈ꯭ꯔꯣ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤ ꯃꯥꯅ ꯋꯥꯔꯤ ꯄꯥꯕ
Yare, loi khangnabani, loi khangnaba. Hairaga gam jangsinakpana. Nang ngaibada ai mi khatnarabani. Kana khatnariba. Lejil phi kamduna lirai. Nongdudane aise sadin subongde. Nong khara tupkina gulmor pambi amagi makhongda leplingay. Lejil gulmor pambi aduda nongju ado tuptuna leiri. Matam adudani yamni yangna thorokpa car amana hanna tuna yengda nupi adugi manakda isikpik thana yauriba kom aduda jabuk hekta thauthai. Lejil su loina chotpani. Yamna sauna magi haunabi machina do hekta thithare. Hey, damn it! Namito yenglaga thauba hidro. Tahaurabra misak ado mini hinjinba kaya yadaba mi oiraba mali. Car ado amuk hanna maning halaklaga nupi adugi mamang aduda khangkhang khamchilai. Side glass do jara chingtharaga yenglakle. Uplamba amuba spek satlok thoklaga. Kariba, damn it aba. Nupina nachina yam thiba, ha? Misu thabak aruba ma chalamba yai haiba khangdabraba. He, aina leblibase kachinda. Nangido thawaina tawgiyawna tawba ma yauri. Sakasiga rasina mamagi pukningda tahawraba mali. Kaiba, aise rasi yawdeba. Nang kayam phawba nupino. Aina chatliba thabak nang kay khangi. Imagi mamau thibani chatliba. Nupi ado nokningluraba mali nokthoraklaga. Kariya, imagi mamo. Hoy ma, ay disireda. Aduro, nangitaba. So funny. English yam hay bro. England macharaba. Nupi nang thazalakpa khuna masina. Oo, nang aingonda khutagi sinne. Laone, tharo law. Nang oina namay aduda on thazalake. Nupa ado sauna. Nang wari sanabagi matam lite. Aina thirise ai yoiba pot. Hairam mingsen ado sachinkat spek adusu upsen kiduna thauraga amuhana chachkhe. Lejil mahakso murum soli. Achol haibanida. Nupi thibabu thabak nigi. Asibu karamba angawa thangfamdagi chenthoraqlibanoba. Natraga ngarang mahabaligi yong khara nanthokre haibadu ama siwara chala. Haina lejil lakhibani. Tanu macheda. Aya, heroine ki life da hero introduction e. Lejil na. Taning de ko anga. Nang aina phuba soirudabani. Imana ayaba pibaga aina nang thuthaba do yemo haisini. Namit ado thitna. Haina ani adu thokre. Library aduso thongon sinkre. Lehore lairik adumadi. Ihoba chetat amaga. Ngayamgi ko nahapo. Mapuk khudingda gulmor pambi amagi makhongda. Lengana nangbo. Mathang mapok asidi punna hingminakisi. Kanna chuba nongjuda gulmor pambi amagi makhongda lengda ngairamgi. Tungana iramba chetat ni. Chetat aduga sagwana na lairami saktam ama. Ayekpa saktam. Nuja amaga pakhang amaga. Loktak iyaiba hidongduna nungshi chiloknabagi ayekpa saktam ama. Lairik asigi maningda tharamli. Khutmaba thainagi awaga bilaktagi athoibi tanu. Lairik thampham awangwa mathak aduda nupa amana kakatuna thanamle. Adubu ayekpa saktam adumadi nungshitki sahumda thongnanglomdagi paithokki. Lehore lairik mahakti. Library aduda asumlingda. Thamoy sokna kapkiba. Awabana puloy oikiba. Nungshimagi damakta thawai thakiba. Asengwa nungshi wari Demon Hunters.